Image PAODAM miyang tabir basing busur balan krumjari ngasi maroy bapau pisari. State Institute of Hotel Management, Catering Technology and Applied Nutrition Manipuri first batch ngasi Chief Minister N. Biren hudokre. Drug user khara phaba drug karbar macham tatoba khara jail da thambak na war on drugs mai pak pakamroi haina babulol tongom na high grade. Wabaga Infal May Lambi Chamber Auto Madita Magic Association gi Misina Central Letuna Wakat Kongam Concentrate. Luina Kun Suba KSS Lehau Devi Memorial Super Division Amadita Mapan Suba KSS Kishore Kumar Memorial First Division Football League 2022 Masida Hangokre. Paumuchakana Bizari. Chief Minister N. Biren State Institute of Hotel Management, Catering Technology and Applied Nutrition SIHM Manipur gi first batch ngasidagi hawdokre loinana ITES ki Industry Link Training Program da saruk yariba Jaipur amadi Guwahati gi mahiroi singa video conferencing gi kuthangda wari watai sanakre Manipur lenga ki Tourism Department amadi Information and Technology Department anina punna kusamnatuna semkiba Thorum adu Palace Compound laiba City Convention Center da ngasi pangthokibani Thorum the Health Minister Dr. Sapam Ranjan, Education Minister Thongnauzam Basanta Kumar, Transport Minister Kasim Basum, Tourism Corporation of Manipur Limited ki Chairman Karam Siam, Chief Secretary Dr. Rajesh Kumar, Tourism Department amadi Information and Technology Department ki Administrative Secretary Singh, Official Singh, SSIM ki Mahiroi amadi Staff Singh su saruk yaki. Tharungi Manung Channa Department of Information and Technology ne sponsor tawba State Institute of Hotel Management SIHM amadi ITES Mahiroi Singhi testimonial video utki loinana SSIM gi Mahiroi Singda study material singsu Chief Minister na yantoki. Thoramda wangang laduna Chief Minister N. Biren hai Manipur ase ngasidi manglom da changsilakli State asigi naha kaya ngasidi masana masabu thabak pizabagi hiram singda mai onsalakpa hengalakli. Masi afaba kudamni Manipur ge tungi laibak tourism sector da lai Manipur da lairiba tourism ge potential sing ase lengak na semgatnaba akan mamawong da honari. Lakliba chahi ani ahum asida Manipur gi tourism sector da achawa awanba mapurak lagani ekhoi kanano haiba isana masak munak khangduna lamdam sida Lairiba Pukaising Equina Yokatana Landam Asi Malemda Saktakna Bahonasi Haina, Chief Minister of Fundoki. My Papu and Vishnu, Nakoyam, Pachanamatic Sava me and Mama Moina School, Tola Akanda, College, Tola Akanda, Manipuri Imagi, Sebato Bongamba, Baradimagi, Sebato Bongamba, view, Habisi, Sorin Nizeraga. Once again, they stop sing. Nakoyna Yamna, voluntarily, Nakogi, experience my Yamasigi, Dungi Mirongi, Sinauxing the Noin to be good with shirt to be people to shown in Okoguna, the Yaklam and Punamukta, blessing token Hizer. Manipur lengak na hadakta you legalize tokiba dubu yaning tam fongdukuna ngasi kadana sinduna infagi kisampat lay mazam lay community hall da wakan from hamduna protest tokre Imalup organization kayagi members sing yauna chathakiba wakan from aduda yu yun ba amasung sungbagi ayaba pikiba adu khudakta handokadabani haina fongdoknaki wakan from aduda saruk yakiba kadagi general secretary Gitchandra Nahai lengak na yu legalize tokiba ase revenue khaktagi nate hakchang yenglaga legalize tawani hai adubu yu thinglingai fawbada hakchangi problem asuk yamna leiraga yu bu phongna miyamna thakpa yaraba matamda kayam yamna hakchang fagatpak ngamgadoribano yu pithaklaga miyobagi khunaibu muthatnaba hotnarabra haibagi chingnadaba ngamde thingba ngamloidaba pot khudingmak legalize tawgadra kudam oina hauzik fawba drug thingba ngamde masi legalize tawgadra Government na war on drug high na kongjang sangsili nakalamarom dana yu fong na yon ba yabagi ayaba piriba sinadi drug sabadi yaroi yu thakpadi yagani haibaga chapmanai
ꯃꯤꯌꯥꯝꯒꯤ ꯈꯣꯡꯖꯪ ꯂꯥꯛꯇ꯭ꯔꯤꯉꯩ ꯌꯨ ꯂꯤꯒꯦꯂꯥꯏꯖ ꯇꯧꯕꯒꯤ ꯋꯥꯔꯦꯞ ꯍꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ngarang Manipur Pradesh Congress Committee gi President ki Mega Chandana media da thabak sudana lupa karor chahum lom longthokre haiba ofam ase yumpham yaudaba ofam ni haina Rural Development and Panchayati Raj ki Minister su oiriba Yumnam Khemjana phongdokre ngasi All Secretary da laiba Minister gi Office Chamber da pangthokiba pau gi mifam amada mahakna makha taraduna MPCC gi President na thabak sudana se longthokre haina phongdokhiba ase laibak thibani MLA ki Mega Chandana Chochampu District ki Apun Balambi ki Asangba 411.75 km ki Manungda kilometer 33.7 loire amadi lupa karor chani humpu lak kuntare tagi karor marifumapan lak nifumapan lokthokre haina phongdokhiba ase aranbani Apun Balambi ase Asangba ase kilometer 1089.37 km ni masigi manungda kilometer 356.7 sem saba loire lemhau riba singsu loisana bakana thabak paikhatli kanagumba engineer natraga department ki authority da bill khuding mak geotech hapada natana access laitana ba honaduna lakli maram chaba chadaba allegation tawba ase tawbiganu allegation tawbagi mahuta ekoi puna tanaduna thabak tawminasi Nakalamoromda quality maintain tawba yengsinnaba tunganba mechanism leizari National Quality Monitoring na lambi thong semgat sagatibasing yengsili Tamenglongda chahi ahum muki mamangda thabak sudana mafam ani ahum se lokthokkiba thengnabadagi matamaduda thabak suba thikadar amadi engineer sing kokhatuna thabak suba hawonkre haiki ngasi pangthokkiba paugi mifam aduda Panti Singh Thai Mai Chief Engineer RED Ngangbam Ruben Joint Secretary RD amadi KS Rajan Assistant Chief Engineer RED Su Sarwyaki India ke Prime Minister Narendra Modi na luchingba lengak asena lairabagi pankhai makhada leiba miyam gi yaifanabagi damak paikhatpa Ayushman Bharat Pradhan Mantri Jan Dhan Yojana chatharakpa chahi mari mapung pharakpagi thorom ngasi Bharat ki mafam ataida pangthokna bagum District Administration Kakching na senduna DC Office Complex Kakching da pangthokki thorom aduda Kakching Jilla Parishad ki Adaksha Purit Sabam Jitena athuba mithung DC Kakching Somorjit Salamna thorom mapu amadi CMO Kakching Dr. TH Rajena akhanaba mithung oina sarwyaki Thoromaduda district ki thakta Ayushman Bharat Pradhan Mantri Jan Dhan Yojana gi matangda mahiroi singi oina pangthokpa layekpa changdamnabagi thoromda makok muthang takraba singna manamathum singing thopagi yenthokpaga loinana thorom mapu oina saruk yakhiba DC Kakching na phongdokhibada nomagi suraga pukjak taliba imung amada imung adugi pukjak puriba miyoi aduna ana ayek yawrokpa haibase imung adugi hena awaba amani anabana maram oiraga lairabagi pankhaida laknabagi ajoba maram amasu oiri maram asina socio economic caste census ki report matung inna lairabagi pankhai makhada leiba miyamda ana layengi chahi amada lupa lak mga fawba scheme asina tengwang pituna lakli Bharat ki sotharaba praja sengda afaba healthcare facility pinabagi pandamda hongdokhiba Ayushman Bharat Pradhan Mantri Jan Arogya Yojana chahi mari mapung farakpaga iroinana Bharat pumbada pangthokhiba Ayushman Bharat Divas ngasi Bishnupur District ki oinasu District Administration Bishnupur gi mideng mukhada District Health Society Bishnupur na senduna Kiamba Ningsing Sanglen Bishnupur da pangthokre ngasi ki thorom aduda DC Bishnupur L Bikram IAS SB Bishnupur N Herojit Maitei AC2DC Bishnupur Izaz Hassan amasong CMO Bishnupur Dr. L Raichandra na thoromapu oikhibaga loinana district level official singsu sarwyaki Kakching Municipal Council ki Ward number 1 dagi 12 fawbagi final electoral roll mari lainaba rule gi matung inna fongle Masi inspection tongningbas singidama copy ama electoral registration office SDO Kakching ki office da laigani miyamna office hour da latuna inspection tawraba yagani haina electoral registration officer SDO Kakching Okram Sandhyarani na thorakpa notification da phongdorakli Drug user khara faba drug karbar macha tawba khara jail da thambana war on drug mai pak pangamloi madugi mahutta war on drug supplier da onthoklabadi 2030 ahumba purakpa ngamgani haina
The 3.5 Collective ki convener Babul Loitombam na fongdokre. United Nations na 2015 dagi hoduna 2030 fawbada Sustainable Development Goal SDG gi pandam thamliba segi chahi Taret makai farak pagi thorom malem sin bathungna September 3 dagi kunma fawba ase flip the script haibatinda SDG week haina palan tawnari masigi sarukam oina the 3.5 Collective, the Center for Social Equity and Inclusion amadi Vishal Law Institute ka punna kusamnadana institute asida People Assembly gi thorom ase pangtokpani fongdoki Magna hai hanagi wakhalsing aduna Sustainable Development Goal ase phangloidaba oiragadi anowa ama hongdokpa anowa wakhalon ama puthokna goal ase phangnana ba hotnaba ama changi Drug user khara faba drug karban macha macha tawwa khara jail da thamlaga war on drug mai pak ngamloi madugi mahutta drug supplier sing achau asanga lautuna na thokpa kaya sing ase phagat bana chungani loinana drug user sing aruba komda tasinduna laiba sing phuba chaibana kana ba fangloi makoi kom adudagi hawat ningba kaya mani makoibu rehab tawbiba mathautai adubu rehab tawnabagi darkar oibasing 10% fawba leite maram asida Maram asina makoising asigidama kayak thabiba ama mathautai nakal amaromdana drug ki matangda resign taw hairuba singbuna NSA pansinduna fabiba duga amaromdana intoxicant singna free da thadokpa asinadi hairiba 2030 fawbada fangna bataliba goal fangba ngamloi hiram amata solve tawba ngamloi problem na hena mayoknarak pai yai haina makataki alcohol thadore khale ganja thadok kairani khale gadi drug to thadok ke haira agadi akoi pibam se solve to bim hota problem ni sum hena tipak to kan akoi hena rusalakani aduna akoina haijering se ban the intoxicant haiba not protest haibagi kena se point ohum se flip to agadi akoi drug free manipur ma 2030 de yor kuri possibility lei natragadi hane hamu chathari film sum chathari akoi da Malim do na achieve to mo bukong riba to 3.5 ki goal se ithang thangdo go mande ki wakhalon da asi koi maruina go sat sing anoba like si tong na ha sing da to wari watai sa da ba interaction to ba amadi koi wakhon ji ko do asi ki firi amalo min ki do makta asi ka ran project Turbunda drug supply toba miyoi khara chathok chasin tawri haibagi akaknaba paw ama yadagi volunteer singna phangbadagi yadana Bishnupur Police Station da paw piraba matung Bishnupur Police ki SP and Herojit ki yeng makhada OC Dinesh na luchingba yadagi volunteer PGCI ki second OC and Devdas madi PGCI ki CDO Havildar TS James yawa apunba tim amana turbung mamanglikay tamna lakpa miyoi ama Dagi heroin number 4 yawba showcase mga fagat pangamkre pawas na makata na hairibana konjak lok village tagi gari macha amada drug ukhataga chatkre haibagi akaknaba paw fangbadagi combined team asina torbung lambi da lakpa gari sing check tawda konjak lok village tagi Royal Enfield registration number MN01F2039 da lakpa miyoi ani dagi puna gram humputaruk lumba heroin powder showcase mga ase fagat pangamkibani Faraba miyosing adudi konjanglok village tagi kamjinmon haukip jahi kuntaret apokpa mangkalen haukip amadi sagai kot tuiden village tagi henmilam tokthang jahi kuntranipan apokpa helko pau tokthang ni faraba miyoi amadi polam sing makhataba investigation gidamak Bishnupur PS da sinakre hairi Wabagai dagi Imphal fawba mayai lambida chenba auto amadi Tata Magic Association singi thomi singna nomagi sinta leptuna aikoi imung lising amagi chakhaw thadat biganu aikoi busu hingan biu haiduna wakat kongchang senkre ngasi Imphal West District e manung chana laiba samurau da laiba kamsebung lampakta wabagai dagi Imphal fawba mi puthok pusin tawduna miyamgi Thogal Tauriba auto amadi Tata Magic ki tungan ba Society Association taramdoi apunwa Association All Mayai Lambi Transporters Association AMLTA na sinduna sathakeba wakat khongjang aduda AMLTA gi Secretary Huidrom Mangin Hai Manipur lenga ke Transport Department na Mayai Lambi ase Imphal dagi wabagai chenba busing ase
Hana Wahingbam Lekai Lairimbi Mabada parking piraga ate auto amadi magic singna bus ki mamang da pirami adubu handa ikang kangaudana hariba bus ki parking asi Wahingbam Lekai thong manakta oina onthorakpa asena lambi asida cheliba auto amadi magic singda mi tongnaba leitabagi achoba awaba ama oire lambi asida mi puthok pusin tawduna hingnanaba honajariba auto amadi tata magic asi puna lising amaromni masina imung lising amagi miyoi kaya hingnanabagi lambi ojaribani aduga lambi asida cheliba bus kuntaru khaktani asigumba maram kaya asi Manipur lengak asibu luchingbiriba CM N Biren amadi transport minister na kupna yengsinbiraga auto amadi magic thawba singna thengnariba awaba asi yenglaga lengakta wabagai chenba bus asi hanagi mafamda adum parking ohenbiu haina taliba demand asi athuba matamda thabakda onthokpiu karigumba taliba demand asi thabak oina onthokta tarabadi ngasigi khongjang asidagi hena kanba khongjang kaya changsinaba semsare haiki Hojikse akoje matam chadna asung mathabo makhang tropeza akoi kai tawe khanbai sada anxiety tension ma depression ama lapi phim de lakta male wo khoi ju kai troba ma hingadi khanba khap laeba mayamsta aduna tojo handalo kai besiriba khigi sa oji famda lenga hajiningina bas mo khoju hingnaba adam sinbiyu adu akoju hingnaba sinbiyu aduna mokoi hana leibi jaga je tharaga matamda moju pesada adum phangi akoju phangi adu hujidu moi matak leidi akoju pesada amata phangba leitreba isi aduna akoju kai togodo khangdamna awam orewa Lamdam asida mahewrol dagi hongna ipa ipugi haktaktagi leijaram laba khunung isai asibu yokhatpa mathau tai haina isai Saisakolgi founder Laurembam Bedavati na phongdokre ngasi hairangoi thong SWC community hall da pangthokiba Saisakol Bedavati isai Saidam Sangi Mapansuba Foundation Day thorongga mari lainana ofam asi Bedavati na phongdokhibani thoromadu laisemba mahaikolgi president Laistram High School Ranganiketan ge chairman Azidas Madi Kanglai Saisakol Kanglai Saisaklon Sendam Sangi president Kumantem Sundarina Mithunglen Singh oina saryaki Laurem Bambe Dabatina Makataraduna Manki Gadawraba Kunu Isai Asina Isagi Inat Tak Padat Natana Jana Kanglon Amadi Lamja Sazasu Tambiri Haina Fundoki Manki Gadawraba Ipa Ipu Singh na Tambiramba Kunung Isai Asi Kanabagi Pandamda Saisakol Asibu Hogdok Biramba Singi Mafamda Ekalekat Tambaga Luinana Landam Sida Laijaramba Kunung Isai Singh Miyamda Utuna Kangan Nabagi Damak Thorom Asi Pangthok Libani Haina Mahakna Makataki Amukogi Unit Ama Oiba United Clubs Organization of Bisnupur District na Kido YDC Iting Laisaphan Amasung MPAL ga kusamnatna lamyanba irawat ningsing thawramga mari lainana ngasi plastic free zone awareness campaign kam social service scheme ama ithing thangada pangthokre ngasigi awareness program aduda UCOVID ki president W Basanta executive member sing Laisaphan Youth Development Committee ithingi thongmising namaru oina saryaki Malemdagi lairaba muthatnabagi panamda Kismet International Limited ki mityeng makhada Kringal Society Goodwill Mission Program na senduna state asegi tungan ba mafamdagi kangatlaba miyoi chawngada chana thaknaba yauna potlam kaya mating panggadawri hiram asega mari lainana ngasi Langthaban Lep Makhat Lekaida Kangla United TBC Manipur amadi Kringal Society anina senduna Pangthokpa Pangmission ga unaba amada Kringal Society ki India ki Ambassador Syed Rahmana Kismet International Limited ki midyeng makhada Kringal Society Goodwill Mission Program na Malemdagi lairaba haiba kanglup asibu mapung phana kokhanba ngamnaba matamgi oiba mateng kaya pangduna lakli masigi manung channa India ge wenasu Manipurda tongan ba fivam chadraba miyoising maru oina disabled person mapuroiba kaina khrabi amadi yamna fivam soklaba imung singda mateng pangbagi khudong chaba ase phangbani Hairiba khangatlaba beneficiary chawnga sida cheng hawai yauna tongan ba potlam tara henba ase hayeng phanghalagani Maram asina malemdagi lairaba muthatnaba paikhatliba thabak thorom asida miyamnasu support obiyu haigi Kumbi Municipal Council 1 number 9 gi manung chana laiba Kumbi Terakha mitai sanglendak ase nomagi oina
Kangkhal hidak lupagi thorom ama insecticide treatment of bed net ITBN program gi makhada pangthokre district malaria officer Bisnupur Dr. Thongnauzam Navakeshwar Singha gi mideng makhada Kumbi municipal council gi hanagi vice chairperson Wahengbam Bobichan Luangna senduna pangthokiba lemna Kangkhal hidak lupagi thoromda punna Kangkhal chani kuntra hidak luptoki Indian Army amasung DGRE na kusamnaraga ahanba Avalanche Monitoring Radar Mai Pakna North Sikimda installed Tokre General Officer Commanding Trisakti Kovsky from Puriba Lieutenant General Tarun Kumar Ajna Radar Adu inaugurate Toki Radar Adu Thamliba Mafam Adu North Sikimda Laiba Fit Lising Taramanga Wangba Indian Army Git Laifam Dani Haili India Gi Oina Ahanba Avalanche Monitoring Radar Second ahungi manungda avalanche bu khangdok pangami short microwave pulses seasonariba radar asina avalanche ki part adu khangdok pangami un lechin nongphai amasung namidang fauna radar asina ubangami landslide thoklakani haibasu radar asina khangbangami haidi Ukraine gi lana sokalaba famda lairiba di Zaporizhia nuclear power plant da Sokhanbana area du da leriba miyamda kudong thiba thokangani haina United Nations Secretary General Antonio Guterres na phungdokre wafamasi member taramanga leba Security Council gi meeting da samlapna phungdokhibani lan ase athubada loishinba yamna mathau tai haiki Russian har mapanda thokangadabani natrabadi malemgi oina chinjaki crisis matang chahida thorokpa yai hairi Sanabagi Pao. District Sports Association Kakching na sendu na ngasidagi 20 KSS Laihau Devi Memorial Super Division amadi 19 KSS Kishore Kumar Memorial First Division Football League 2022 Haudokre Super Division ase Dr. T.S. Ojit Singha na sponsor tawani aduga First Division na Kishore Kumar Memorial Trust na sponsor tawani Super Division ase da apunba team mapan na saruk yari Team Sing adu Group A amadi B haina ani thokna Kaidogli Group A da team mga haibadi Social Welfare Club Kairak SWC United Brothers Sporting Association Mantak Apsa Juvenile Association Kakching GA Social Welfare Club Waikong SWC amadi Youth Welfare Union Kakching YWU Yauri aduga Group B dana team mari Laifal Youth Association Wangu LYA Sena Youth Association Kakching Sao Kairak Makha Social Welfare Club Kairak KMSWC amadi All Kakching Kuno Sports Association Aksa Yauri First Division oina apunba team Tare Development Youth Association DYA Elangkang Popi Sugnu Football Club SFC Sugnu Uyok Chinga Club UCC Kakching Social Development Organization SDO Palel Langmaidon Mamanglekai Citizen Club LMLCC Langmaidon Funal Sambung Youth Club PSYC Funal amadi All Irengban Football Association IFA Irengbana Saryari Super Division amadi First Division ge match sing manataba numita sanagani ngasi ahoba numit Lamjau Ground Super Division ge match ama SWC Kairak amadi SWC Waikong aniki marakta sanaki match aduda SWC Kairak na SWC Waikong mupanjal ahum sunoda maitiba piki SWC Kairaki Panjal Singh do jersey number 11 TH Ronaldo na match ki minute humfumanga amadi humputra nipan aduga jersey number 19 KH Bikena minute humputra ni thoichat pada chanki bani Mangal Foundation Hairok na silaga tha asigi maridagi Hairo Parto Litan Makhongda Leiba City Club ki Sanabungda chathariba ahanba Mai Pakpit Nising Trophy 2022 9 A-side Statements Open Football Tournament ki ngasi sanakiba round of 16 match singda ahanba match da WYFC Wangzingna apunba FC Bukpanjal Nipan Sunoda amasong anishuba match tana Brothers FC na AMLDA ada Araf Jibu Panjal Mari Amada Maitiba Piduna WYFC Wangzing Amadi Brothers FC Tournament asigi quarter final jangkre Tournament asigi hayang sanagadaba aroiba round of 16 match singda ahanba match da Royal FC Andro Amadi referee Taramathoi amasung anishuba match tana Bolero FC Amadi KRC Thawal Lamba Tongnargani hairi
Thasigi Tankuni Twitty Horagan Mitnini Chatarakiba Dr. Colvin Academy DCA Howland 5 Sports Meet Nasi Lucian Craig Nasi Lucian Bagi Toromda Cookie Chip Association KCA Tengnopa District President Alice Saikozang Vaiti Jamilan Hawkip Easter Lincoln Hawkip Namaru Eva Musing Oiki Indo Myanmar Border Village Howland 5 the Cookie Baptist Convention Gi Mission School Dr. Colvin Academy Gi Annual Sports Meet Aduda Oza Mahiroi Parents Madi Kunza Singh Sarukyaki Ngasi Lucian Bagi Sports Meet Aduda Makong Matang Tarabasingda Manamatum Singh Yentoki Loinana School Adugi former headmaster Jangmilan Swantaki condolence Pangtoki Arubada Manipuri Pao Muhana Pizari State Institute of Hotel Management Catering Technology and Applied Nutrition Manipuri first batch Ngasi Chief Minister N. Biren Hudokre Drug user khara phaba drug karbar macham tatoba khara jail da thambak na war on drugs mai pak pakamloi haina babul tongom na high grade Babaga Infal Mayai Lambi Chamber Auto Madi Tata Magic Association Gi Misina Central Lefna Wakat Kongdam Concentrate Luina na kun Suba KSS Lehau Devi Memorial Super Division Amadi Taramapan Suba KSS Kishore Kumar Memorial First Division Football League 2022 Ngasi Lehau Dokre Ngasi kita mau tadi PAODAM matang sida loisere miyeng tabiri besengbo amukana krumzari